Nasinungdaram Pong Kiba Tuan Tuan Basi Fong Singh Maru Pausing Konga Charaga Mam the Share Tozigi Ahanbada Special Status for Manipur Haba Hiramda December Taraga Turukta Miami Mipam Ama Pangtok Lagani Kokome December Kunga Turukta Logo Doriba Miami Warep Home Minister Tamgani Sunil Karam Special States for Manipur Haba Hiramda Noma Yoba Miam Gimipam Ama Lagliba December Gi Sasat Kunga Taruki Ayukipung Taramatoitaba Matamda Kunung mamang da leba city convention na pangthoklagani haina kokomi na permission da phongdokre ngasi nungthil lampel da leba UCM gi mayai loisang da pangthokpa pawgi mifam amada kokomi gi coordinator Sunil Karam na hai convention asida Manipur da khundari phurup sing lusing basing lamdam asigi akhang hai sing amadi CSO sing loinana mari lena khudimang na sarugya biu amadi wakhalon puthokpiu Manipur Pune Hingminaba Yaba autonomy Fangba Yaba Wakalon Asida Miam Punamang Saru Yaminasi Manipur Kunda Minariba Purup Singasi Sahi Sakayadi Hauna Nungsi Sanana Laminaduna Lakli Adubu Marak Asida Purup Mashel Gimarak Tuan Tuan Wakalon Amadi Issue Kia Potoknaba Man Mawong the Tarokli Basi Tadokpio Manipur Kunda Minariba Purup Sing Pune Hingminaba Yab Amadi Puna Sakot Minaba Yab Lambidas Minasi Apik Purup Namhat Piba to what people give Wakalon Adu Tadopio, Apik Purup to get a sober Purup Pau Puna Hingminaba Yaba Wakalonda, States Ama Puna Tan Minasi, Apik Purup Tagi, Sober Purup Pau Magi autonomy labor Yanaba Wakalon Coco Minutes Sinjarakpane. December Kunga Turukta Logo the River Miami, whatever the Manipur Lakadoribo Home Minister, Pishingani Haki, Pawgimi Pamasi the Saru Yakiba Kokomugi Assistant Coordinator, Longzap Ratan High, Manipur Sea, Purup Kanglup Kayana, Horak Naidigi, Kundamina to Lagli, Purup Singasina Magi, Purukaki, Oiba Mawon, Laknaba Matamda, Manipur Yapun Basaktam, the Kairakani, Habisi, Kokomi Tazabane, Masi talked about Housi Lady Manipur Langa Asida, Ahenba Tona, Karapiraga, Manipur Special. States Pangnabu Hotnaragadi Manipur Kundari Bakanglu Purup Kudingmaki Apambadu Panglagani Masidanatana Mamanga declared Manipur upon Mugi Saktam the so a home what later Roy Maramaduna Lagliba December such that Kungatruk the Pangtoka the river Miangi Mipamasina Saruya Biu upon Moware Blauminasi Henus Paushin Mahatana Fondorakli Atopa Pawamanamu Christmas Kamari Lenana Curfew Matam Tension Cray Miyoi Kuntraga Mapan positive Ori Samagan Nipugamapan Disers Tau Christmas lining as over Kumai or river Christmas Kumagi Yengduna, Manipur Numidang Pung Tarutagi Ayupung Mari Fauba, Tamlamba Carfiodo, Numidang Pung Taradagi Ayukipung Mari Fauba Comtokre, Masigamari Lenana Manipur Langana, order Tokre Amaramda, Saliba Pung Kungamari Asida Manipur Mioi Kuntraga Mapan no COVID-19 positive Ore, Mioi Samaga Nipuga Mapana Lyset Asidagi, Faduna, Disers Tokre, Nasigi Oina Lyset Asina Mioi Amata Sian Kidre. Health Department Additional Director Suwadiba Department Asigi Wangangloi, Dr. Koiram Sasikumar Mangana Tadorpa Sirol Amana Hai, Nasidona positive Oikiba Mio Kuntraga Mapanmak, Tribal History later but Mio Actani Heidi. Now no positive Oirak Lovasing as it Targ is Teresida COVID-19 upon the confirmed case, the Sing Kunga Tereka, Satreka Kungo Homdo Shukre, Housing Power the Lyset Asidagi, Pakiba Migi Masing, the Sing Kunga Mangaga, Samapanga Kungani Pan Shukre. Hauji active case that listing Masamriga Yankagani Pan lady. Lyset Asina like the Bamigi Masina, Sahum Kuntraga Teres Shukre, Housing Power Lyset Asidagi, Pakibagi, Sang Sada, Maudra Humdoga Point, Yankagani Toy, Oidi Haneso, Paoshina Mahatana Supungdorakli. Makasa Tarakpoint Atopa Maruiba Paukrana, Transit Flight Sing the Lako Passenger Sing RT-PCR test so the Natana Bakangan Cray, Civil Aviation Gi, MOS. I.C. hardeep Singh Purina, December Kungani Toydigi, December Kuntraga Matoi Fabo Matam Karagi Oina, UK Digi Barata Lakpa Flight Punamak, Leblagani Hana Kangala Cray, Laibakara the COVID-19 virus ke Anouba, strain Asi Sandora Pasina, Ohelakliba, Piva Machina Maram Oiraga, Tangai Fadaba, Section Tarang Punamak Lokwanaba, Barat Sarkana, whatever Siloki Bani Hana Magna Fundoki, UK the COVID-19 Oiragliba Piva Masi Yanglaga Barat Sarkana, December Kuntraga Mato English Singaniga Kun Pauba, UK Digi, Satkadaba Masum, UK Digi Lakadaba, Flight Punamak, Lepananaba, whatever Loki. Lep Kadabasi, December Kungani Twidigi, Satnaba Hogani, Adumainama International Gi, Cargo Operation Punamak, Amasum, DGCN Ayaba Piba Akanaba Flight Singi Onadi, Haidiba Atingba Silairoi, Atopa Lebak Singigi Barata Flight Sing Operator Riba, Airline Singna UK Digi Lakpa Passenger Amata,
tauba yahalloidabani amasu Bharat thungadaba flight ama hektada hakthengdana natragana nakoinana UK dagi brought tawkiba passenger amata yawhalloidabani section tharang lokhatpa oina transit flight punamakta UK dagi lakpa passenger singna Bharat yarakpaga soidana RT PCR test tawgani haksel amasum yaifa yumbak Mantri loina thokiba guidelines singi matungina yarakpa matamda COVID-19 positive oiba passenger sing quarantine tawgani amasum makhoina medical gi asangba sel sing puthokani hainasu pawsina sum makhatana phongdorakli atopa tenma pawmana mari suba ima kaithel temporary market athuba matamda semjinbiyu ima sing mari suba ima kaithel temporary market athuba matamgi manungda saba lusunbiyu haina temporary market potpham phambi ima singna mari lenaba singi pungning sing silakli ngasi mari suba ima kaithel temporary market pangthokiba paumi sing unabagi thoramda temporary market asida potpham phambi ima wahengbam luwang leimana hai sei asigi horakpa March thadagi hona COVID-19 na lamdam asigi miyamgi punpham oiriba khoirambal kaithel asi matam koina potpham phamdana lakle adubo haujik January thadagi vaccine laklagani haina thorang toba loikhre maram aduna kaithel sing hangnaba hawraklagani adubo kaithel hangdringe mangoinana mari subu ima kaithel asi semjinbiyo atopa ima kaithel singdi loinamak semjinba loikhre hairiba kaithel asisu semgani haina tha ahum rongi mamanggi potse loinamak laukthoknaduna laikhrabani haina spaw sin makhatana phungdorakli silakpoina mapan goiba topa maruiba pawkhrana PM na harawba phungdorakli Bharata kabokai masing hengalakpada Prime Minister Narendra Modi na harawba phungdokre amasum sa useksing ngak senanaba amasung kannanaba thabak paikhatliba sing thagatkre tweet amada PM na hai nongsa sing amasung kai singi matungda kabokai gi masing hengalakle sa use ngak senanaba amasung kannanaba thabak paikhatliba sing thagatli hairiba thabak sing ase aikoina phagat hangadabani amasum aikoigi sa useksing asoi angam thokloidaba mafam singda lehengadabani hai kenas pausisin makhatana phongdorakli silakpoina topa pawmana mutant strain gi kinaringai Delhi da thunglaba London flight taruk COVID-19 virus positive oiramle COVID-19 virus ki Anouba mahik ama UK ra thengnare haibadigi akiba poknaringai serakta Indian yauna lepak yana nongthak lambi thingjin khiba marakta ngase British Airways plane ama National Capital Delhi da thunglabada COVID-19 test tokre duga ngarang London dagi pairakhiba Air India flight tonglakpa passenger taruk test tobda positive oiba thengnare haina official pawda hairi UK dagi lakpa passenger punama airport ta test toguni hairi positive oiba passenger taruk mak Air India flight adumakta punna saniga humpuga taruk tongminarakpani aduga ngarang numidang pung 10:90 Delhi airplane taphamda thungmani Delhi the passenger sing test tabagi sample sing National Center for Disease Control for Research ta thagani aduga makhoi punama COVID care center ta tharagani hain official paw lawrodun agency na thadorokpa paw da hairi WHO nadi mutant strain gi mahik asi sada humdra pawba yauna sandokpa ngami aduga lepak ya da yaure masi ahan bada UK da September thara thengna khibani hairi hen spokesperson makhatana phongdoroglen thank you